Mirel Gaming Sial YouTube channel sige mai kaidagi. Mayam bikas NBS na ikong no na taram nokseri. Mayang yung mafam do kudol tamche na bagita makta. Nga si full horror story makhag pudo na laksari. Wariya sige mamingdi. Aygi ise nung sibi. Hingliba madilay kidraba kanaga sumari lay na jadi. Pum na makwakal na mapungpa na sagat to na isabani. Soy kilan kiba yauraba su mayam na ngakpigani. Haugsik amuk tamin na rasi aygi ise nung sibi. Sargi adugum laba, engine palaba gari sing na mitkup kangdana. Krik ina duna chatlimo. Gari singa made factory kaya digit adorak liba husiya laba may kusi. Noongan ba dagi numit taba fawba siyang nadraba. Imong manung pun na nung sisana na laymi na ba fangdraba imong adudagi. Masak mataw da siyang kolaba, piba murti da, layrik da laysuda, awat pa laytraba, machil manaw ani. Lanchin bi amadilin taw, machil manaw ani yasya, asyo ki matik nung sisana na layminay. Ama na ama bu, nga haktapaw unada bada, koy hanghang nay. Nga si su hausik su, lintoy na. Ima, ay koy sidi kaday da set krage, ude na. Wari sige maraktan na mayang imafam na yam na kanaraba if most play high riba si udon na luxury. India gi oina yam na thajingay oirba platform makangi. Masi politician na madi actress ama oiriba Kausani Mukherjee na ju masama hakting represent tawriba if makangi. If asida adom na masana singbo mayak yam singba ICD quality de yengbiyo. Amadi yam na sauraba reward kaya su pangbiyo. Jili games high da deposit tawo matamda ahan na lupa listing ma free da pangani. Adom na deposit tawo matamda yam na tuna paisado secure oina UPI ma di bengi kuthangda sangba sungang ahanbada adom na lautha matamda lupa sani amasu phangani ani subada Facebook ta adom na review taw matamda extra 200 rupees amasu phangani ulap na lupa samri ni adom na free da phangbigadri basi cosplay masana sibo adom na ahanbu oin restart taw matamda tamaga koni thor free spin phangani aibe tawiragan comment section piriba linga sidagi most play if asibu download tawsimbiro rinana haurak labra noina chinna sina kaino ngai hakta phawba thana yada badawna koi hangnari basibo Hausik tasu amado hangam da ngai riba. School gi na fi na rol pawbo hongdri. Maida kangjade da. Ho laiki bani. Iru jaram gani. Na fi do hongloro. Aduga karino sana ba. Noi mama tomal na semjera mani. Lintoy na. As ay koi masi di pangang di hengangi he. Makeup ka muktawri duna kaisa toy no. Rinana. Nang napana bagi mataw tade. Sangkroso imungda. Aduga na chedo ay nalao na hayo. Lintoy na. Nuksidaba na. Hay doon na machildo idok laga. Kitchal na doon da siyang doon na. Tomal da onsin doon na lintoy na. Kaka, ay school halagpagi sakso yam na lami. Ado kaka, ay ga chisiga gi bread omelette ka juice ka sembira mo. Ay siya ka uraga laglagi. Tomal na. Hoy kaka sembira magya. Lintoy ka da siyang lakto na. Mafido hong na mingsel mamang do da. Masamdo tay tok to na layriba machi do da onsin do na. Siya, imana amukta kumuhayaw wane. Lansien bina. Kay ginihage. Lintoy na. Kang dia do di. Ado nang kumuraga na kitchen dalay mo. Hoy. Asum na hay na ringay. Rina na makhadagi. Ayak po konjela mada. Hay lansien biya. Nana do tadabra ni nang ba. Karita urige nga sayadagi kaurisibo. Lansien bi perap mathak tigi sian tharak tuna. Ima kay haige aise Rinana. Yare bi ama nga sayadagi nana do kansin na layri na tro. Ay bo sitri ba na tro. Kay to ena. Hay yengoy. Horen taburo lakani. Nasado taruta na ning tina. Yengo migi mamangda niya. Ay gi izat taba tabak tau ba yaro. Ado ga nanang no pigi kay awara pa yengo. Ay chale. Hay duna. Numidang wairam duda. Masum tangay kethari hayraga. Gari thawdok to na thokri. Lansien bi mapukning da warawrap taw na mapukning haipit nung sina mamabu yeng do na lehaw. Ado ga sakho madom da sanglak to na lansien bi na. Kaka, ay kay taw silaw gaya. Tomal na. Loire da. Asi puto. Ado ga na lintoy ga samin na ro. Lansien bi na. Hoy kaka. Lintoy sukum tharak to na pun na masiga achapo to samin na ri. Yumsi yam na ningti na padje na saw na sajay. Adobo yumsi da laybinaba midi iray layti. Shum na tanggi tomalama di lansien bi natana. Lansien bi si Rinaga thawbaga na hekpok siya ba.
machanupi oijerabasu macha asibu michang mikhai naina mabuk thoki macha na tabagum hek tawbi linthoi ga lanchin biga gi marakta tokhai ni yengomit yengama yawi haibasi imungda lairiba mipung khuding makta nattana laikai yadugi mi singnasu adumak khangi lairiksu lanchin bidi mama mapana class 10 fau tamanduna makha tawadi tamankidri aduga linthoi di class 12 kari tomal yu masida lairakpa yamna kuiri lanchin bi na picture piklingai dige lairakpani adugi sumathakta lanchin bi se tomal gi machani haiba phau yai ma kada loina rai ma kada sanamina rai tomal na lanchin bi bu ma gi hek macha gumna luna nungsina khanjai lanchin mi na su mapa makni khanjai linthoi acha putu chana machida onsilakli linthoi na isia imana kai hairamino lanchin mi mamai du isuk thana kaka borjendo lakani hairami linthoi na pele he sengna aidi karigino adui hanubaduna aikhoida anambala isibo ayam hainade ipana su karimata haide yumsida toina sumaina sangbasa ayam hainade adugi sumatakta mamit manana maromam isoi hek soiradana lanchin bi isuk thana khangdedana na aisu imagi mawongse linthoi na kem khalunu isi ai tawge makhoi ani onsinduna wari sanaringai thauba imung adonda changlaktuna sa tombi linthoi kai leigene nangbo linthoi na papa ai sida laiye sakhumda thaubana thabak hek halakpada isa u haudabase hekta nungai tam nangbu kai saningei linthoi na kaisu saningde da papa haujikta sada ngairi thaubana o phare lanchen gari da pochai khare yaubani lauthok cho lanchin bi inung nungai tana chatki ngai hak lairaga gari du dagi pot sing do lauthok tuna imung adom da changlakpada khongpham saudra du ne hek uprang ublaga tu sali lanchin bi amuktang ima haidana lawi mahang na tu senbadu da pai du na lakliba pot to likli ga oibaga pungkai kai makhol ta bada manung da lairiba singa du su senthorakli linthoi na isia kamai taurino se hogolose haidana singkhatpi thauba macha aduna tu selibadu shokpra kaidawi haiba khangda khai aoina do magi party tawbada sangba yu bottle do kai haiba gidamak thina sauna ngangai thaubana haiwarak tabi namit anadu kadai di yinga chatki ha si horen mi lakani asuk mamal tangkrabasi namdana he thugaireni ha nakuk tudagne irangi wakhalama chielaga chattuna tawrini lanchin bina baba ai thauba khanglau hekta lau khali yare taningde sangro chalo nasaktu yengde karida nusini na tawsaring lanchin bi nungai tana kapli sangki linthoi na papa sena soiba oiramgani ye si khakai bagi bu papa na aduk yamna sauri do karigino aduga mana ai khoi su lai sabi pharabani papa na nungti gi yum sida sumaina sum tawbasa ai khoi su nungai ti si haidana fe launa changki linthoi machi gi manakta sanglaktuna kaptuna lairibe machi bu konsen biduna isia kapkanu si aduibu yare me to me lanchin bi kapli nanao kai gi no babaga mamaga na aingonda adom thina tawbirisa ai si mogi machana tabajalo aina kai sum tawdrasu no mata aingonda nusina tawbide haidana hikne kapli tanja du darina changlaktuna karino na chinna nauna adu da tawriduna linthoi na chicheda papa na ngangbaini soidana chichena tu sanbadana mayu botol kai bai rina na is masala saiba tabani ne aduk tang na mi lakpagi lairak liba potubo namit na nasi yamna soye ngasi phawada aduna di adung ngangba tabani khara su khit kapchaning ba haibaduni bema linthoi sauna kainoi ma noi singsibu aidi pele haidana gam thokri rinana yenguni ase haidana linthoi na chatki badu yenglaga lanchin bidamu onsilai rinana hayingde ko napana mai khoine kitang ngang seibada kapsilok sinaron chalo mi la ka doi do kai no sem saruro haima ngasi mi na hairi si tatsin dine chalo ne lanchin mi mama da hai fetang yenglam laga chatkai matam masum haukibana numidangi pung 8 makhai tarakpaduda brojen do laktuna thaubabu kaurakli brojena thauba su hekta araduna bai
ꯍꯦꯛꯇ ꯆꯪꯉꯛ ꯌꯥꯕꯗꯨꯕꯨ ꯑꯃꯨꯛ ꯀꯧꯗꯅ ꯂꯥꯛꯑꯣ ꯕ꯭ꯔꯣꯖꯦꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯗꯅ ꯇꯧꯕꯅꯤꯗ ꯍꯥꯏꯗꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯉꯛꯂꯤ ꯔꯤꯅꯥ ꯕ꯭ꯔꯣꯖꯦꯟ ꯎꯕꯗ ꯏꯔꯥꯡ ꯑꯃꯗ ꯃꯔꯩꯒꯗꯣ ꯀꯣꯜꯂꯞ ꯀꯦꯊꯔꯞ ꯇꯧꯅ ꯍꯩꯃꯥ ꯇꯥꯗ ꯌꯧꯕꯤꯔꯛꯑꯦꯗꯅ ꯆꯥꯅꯕꯒ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯦ ꯕ꯭ꯔꯣꯖꯦꯟꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯅ ꯂꯟꯆꯦꯟꯕꯤꯅ ꯂꯩꯔꯤꯕꯗꯣꯝꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯅꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯛꯂꯤ ꯕ꯭ꯔꯣꯖꯦꯅ ꯁꯦꯕꯥꯁ꯭ꯌꯥ ꯌꯥꯝ ꯐꯔꯝꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯊꯧꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯅꯨꯡ ꯑꯁꯣꯝꯗ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯟꯆꯦꯟꯕꯤꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯆꯪꯉꯒꯦ ꯔꯤꯅꯥꯅ ꯀꯥꯏꯗꯩꯅꯣ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ ꯃꯤ ꯂꯥꯛꯏꯁꯦ ꯅꯪꯅ ꯑꯆꯥꯄꯣꯠ ꯑꯁꯤ ꯄꯨꯊꯣꯔꯛꯇꯧꯅꯤ ꯂꯟꯆꯦꯟꯕꯤꯅ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯏꯃꯥꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯣ ꯔꯤꯅꯥꯅ ꯍꯩ ꯑꯩꯅ ꯁꯧꯔꯛꯑꯗꯤꯅꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯆꯠꯂꯨ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯑꯗꯨꯕꯨꯁꯨ ꯍꯥꯟꯅꯒꯨꯝ ꯂꯟꯆꯦꯟꯕꯤꯕꯨ ꯑꯆꯥꯄꯣꯠ ꯄꯨꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯂꯟꯆꯦꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯔꯤꯅꯥ ꯆꯪꯂꯛꯇꯨꯅ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯤ ꯔꯤꯅꯥꯅ ꯏꯕꯦꯝꯃ ꯂꯟꯆꯦꯟꯕꯤ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯟꯆꯦꯟꯕꯤꯅ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯔꯤꯅꯥꯅ ꯌꯦꯡꯉꯣꯏ ꯏꯆꯥꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯅꯦ ꯃꯤꯅ ꯅꯪꯕꯨ ꯄꯤꯔꯣ ꯍꯥꯏꯔꯦꯅꯦ ꯑꯗꯨꯗ ꯏꯆꯥꯒꯤꯕꯨ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯣ ꯂꯟꯆꯦꯟꯕꯤ ꯏꯀꯥꯏꯅ ꯑꯃꯗꯤ ꯉꯛꯅ ꯍꯪꯒꯣꯏꯅ ꯇꯞꯂꯤ ꯃꯃꯥꯗ ꯍꯥꯏꯔꯛꯂꯤ ꯂꯩꯇꯦꯗ ꯏꯃꯥ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯩꯕꯨ ꯄꯤꯌꯣ ꯍꯥꯏꯔꯤꯁꯤꯕꯣ ꯔꯤꯅꯥꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯇꯥꯕ꯭ꯔꯣꯖꯦꯅꯦ ꯂꯟꯆꯦꯟꯕꯤꯗꯨ ꯏꯉꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯥꯀꯟꯗꯒꯤ ꯂꯤꯟꯊꯣꯏ ꯁꯥꯎꯅ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯀꯣꯛ ꯆꯥꯛꯂꯕ꯭ꯔꯣ ꯅꯣꯏꯕꯣ ꯏꯆꯦ ꯑꯉꯥꯡꯁꯤꯕꯨ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯀꯩꯅꯣ ꯕ꯭ꯔꯣꯖꯦꯟ ꯍꯅꯨꯕ ꯑꯍꯟ ꯃꯪ ꯎꯗꯧ ꯀꯨꯏꯔꯛꯇ꯭ꯔꯕꯗꯨꯗ ꯏꯆꯦꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯗꯧꯔꯤꯒꯦ ꯏꯃꯥ ꯕ꯭ꯔꯣꯖꯦꯟ ꯍꯅꯨꯕꯗꯨꯒꯤ ꯃꯆꯨꯝ ꯆꯥꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯅꯕ ꯈꯛ ꯁꯤꯟꯕꯤꯅꯨ ꯕ꯭ꯔꯣꯖꯦꯟ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯔꯤꯅꯥꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯩꯄꯥ ꯁꯥꯒꯅꯨ ꯑꯍꯟꯒꯤ ꯋꯥꯗ ꯑꯗꯨꯒ ꯅꯪꯁꯨ ꯂꯨꯍꯣꯡꯕꯁꯤꯗ ꯅꯁꯥꯅ ꯌꯥꯒꯗꯕꯅꯤ ꯌꯥꯗꯕꯒꯁꯨ ꯌꯥꯔꯣꯏ ꯈꯪꯉꯤꯗꯅ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯟꯆꯦꯟꯕꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯂꯤꯟꯊꯣꯏꯗꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯄꯜ ꯂꯩꯇꯦ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤꯗꯤ ꯏꯪ ꯇꯞꯆꯩ ꯋꯥꯁꯨ ꯄꯥꯛꯅ ꯉꯥꯡꯖꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝꯁꯤꯗ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯅꯤꯡ ꯊꯨꯡꯂꯛꯇ꯭ꯔꯤ ꯄꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯃꯇ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯂꯤꯟꯊꯣꯏꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯁꯥꯎ ꯑꯔꯝ ꯄꯥꯝꯕ ꯃꯃꯥ ꯃꯄꯥꯅ ꯁꯤꯈꯥꯡ ꯈꯥꯡꯅ ꯃꯤꯅꯨꯡꯁꯤ ꯑꯃꯛꯇ ꯄꯣꯛꯇꯅ ꯃꯆꯥꯕꯨ ꯊꯥꯖꯒꯦ ꯈꯟꯈ꯭ꯔꯕꯗ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯤꯟꯊꯣꯏꯅ ꯃꯃꯥ ꯃꯄꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯍꯦꯟꯅ ꯈꯪꯕꯅ ꯃꯆꯦꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯈꯟꯕꯗ ꯀꯔꯤꯃꯇ ꯍꯥꯏꯈꯤꯗꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯂꯟꯆꯦꯟꯕꯤꯅ ꯅꯅꯥꯎ ꯉꯁꯤ ꯆꯤꯆꯦꯅ ꯅꯤꯡꯕ ꯊꯨꯡꯗꯅ ꯄꯨꯟꯁꯤꯁꯤ ꯂꯦꯟꯈ꯭ꯔꯕꯁꯨ ꯏꯅꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯛꯎꯀꯣ ꯍꯥꯏꯗꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯆꯤꯆꯦ ꯍꯥꯏꯗꯅ ꯋꯥꯗꯤ ꯃꯈꯥ ꯇꯥꯕ ꯉꯝꯖꯗ ꯀꯞꯆꯔꯤ ꯇꯣꯃꯜ ꯀꯞꯂꯤ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯂꯟꯆꯦꯟꯕꯤꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯅꯥꯟꯊꯕꯤꯗꯨꯅ ꯏꯕꯦꯝꯃ ꯂꯟꯆꯦꯟꯕꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯋꯥꯠꯇ ꯄꯥꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯅꯪ ꯃꯥꯃꯅ ꯏꯆꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯇꯩꯊꯣꯛꯆꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯍꯥꯛ ꯃꯊꯟꯇ ꯀꯥꯗꯨꯗ ꯂꯩꯔꯝꯃꯤ ꯋꯥꯈꯜꯁꯨ ꯃꯑꯣꯟ ꯈꯜꯂꯤ ꯂꯟꯆꯦꯟꯕꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ ꯏꯄꯥꯒꯨꯝꯂꯕ ꯑꯍꯟꯁꯤꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯏꯃꯥꯒ ꯕꯕꯥꯒꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯩ ꯑꯍꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯕ꯭ꯔꯣꯖꯦꯟꯕꯨ ꯉꯥꯏꯅ ꯀꯥꯡꯊꯣꯜ ꯃꯆꯤꯗꯨꯗ ꯉꯥꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯆꯦꯟꯕꯤꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ
Maduda mahak mikap thoglak-tuna oirom tauna mamitto tapli pangthorai. Aduga kahadugi faglangduda theliba gari aduda pung kaya tarage haiduna yenglubada pung 3 taramli. Adubu Brojen haujik phawba kahaduda sanglaklamdri. Isik heksi iyomdo. Brojengi mama mapadi amatta laitrabani. Saukraba yumduda mabani nattana laibinaba kanasu laiti. Lansienbi tali haugalak-tuna Brojenbu thirakli. Matamduda thongi ponado krok laungna hangdokpada mapaldudi imamamduna leiramni. Nakaldudagi nipi amana yamna nungaitana kappagi makholsu taraklami. Lansienbudu ngahaktang swai lawi. Mangakto fat haiduna yengthorai. Kanasu laibadi udi. Adubu makhadongi istiyaraduda kanagumba ama khungup makhol thokna kok launa tapli kakhalakpadu tarami. Karakliba mido amoktang haidana khawdembagumna sutaw. Maduda Lansienbi Brojen oiraboy ningduna kaduda amuk prap sangsin. Thong adusu haipet lonselami. Aduga pakat na famung thakaduda ngaboy lakboy tawna famkri. Ngak adumna lairingay paliba thong aduda yeng. Kung thangdugi makhol aduga nipa mana tapli wangna. Makhoy kadugi may kairom da laglibado mami oy ni ingan nga nasui. Asum kok haidana thanglambok kong thangdo. Thongzilladu yaurabada chaplekri. Fanakoy na liyaptuna sekmok laudana tuminna laikri. Lansienbisu adumak thongzilduda mitfam hongdana pakat na yengli. Ngasayway mahak na takiba ni piya mana murum nang na hik musi kapagi konjeldusu ning senglakpada masado tu kyaw syungi. Mahak Brojen na asum sanglaktabaduda tap na hawgatuna makhongdo tapli thangduna thongdubu hangning da hangtorai. Adubu mapanduda di kanamata layramdi. Ingak na koibadubu yengduna wakhalda karino haidana kalladuna amuk thongdubu tingzanduna mamaido onthoraktuna mingsial thamlibaduda sangsilaktuna masagi masak adu yengsay. Maduda munna sum yengbada mingsialduda maki matungda layriba famung maduda miya mafayumna kupsinna hippugum tongkalaga layribaduda fat onthoktuna tapna sangsinduna akiba mafauna sor sauna holere hairaga fayjuktubu tap launa hangdoktuna yengbada kanasu layramdi. Maduda sora muktang hondoktuna mamaydo laythoraka matamda karum tauraba mayna tumna sakpa loikidraba musin muraba unsa macet talaba ingna saraba wangba sabanda masam isang nupiyoy kayoy. Nupaoy kayo'y sumanba, laksin mangamdrabaduna, mamito lang tokto na saw na Lansienbibu, yengdo na layrambado ubada, maglaway luton gisamdo chap yung katkri, saktamdo tap na manakta sumsang silay, maduda mahag amok tang mamit manasya jet uysando na lawi, adom nang ngahaktang kinatasin do na layringay, maki maring zumdo da tap law na payrak pada, amok suk hang prek hang nasong katuna, kang toldo da tasin do na laykri. Masil da suswala itak ning na Lansienbi na. Ima, ay nang kanano kang di, adom na ay bulak na ganuo, ay nang kanano kang di. Ima, natsayam kire ima, ay da nagkapay. Nakaldagi nupagi konjelda, masyado nomno na Brojen. Lansienbi kaidawragi ne nangbo, wakal taro ne, si, kaidawragi. Lansienbi fat on thoraktuna, kapli. Kaka, ay yumda tinbiro, mafamsi ay laybayam na kiye, ay yumda mukta tinbiyo. Brojen, as kaino da, ayuk sida kanakirino, si, isingsi taksalo, aduga ninatawsi. Lansienbi kina, ising botal lado bulawduna, amurak anirak taksil. Aduga sor sang na amuktang hondok laga, mangdo na famagalayikri. Brojen, karap-harap nati, nangbu kay urino. Natanda ka siday siksik pa sida kay kanjalamanini. Ay sungarang siya, imana ba sing karaga, taksada na tawadoda, sofada do magtumtag ramali. Sauno ko, Lansienbi ihay na kumai.
ai makhada thabak loisiluragi si haidana fuk hogatuna thokige tawi brojena ngai khuo sauriro ai ta sengna lansin bina saudi kaka ai ngahak lairadi mi laknarani tawbani thabak singse loisilukigi brojena phare phare amuk makhada kidana koirau lauduna lairamni ko haidana haifetang laknaba mana nokli lansin bi amuk tang pisumdo suksinduna yenglamlaga tafing kadudagi thokri mapukningda sukhalli ihanek hanukhai irang tawrini kai tawrisa nungsidabana nare asibu aigi ipuroibani kamai loina hainobo haidana ngehak sausinaduna khalli aduga makha tani imung wairam sit sengba haukri mangna sumang adu wai taina magi maningda miyama lakpagi saumpang maduda fat onthoktuno yenglubadadi kanasu lairamdi nungsit ki sapuna mamaida homjilakpaduda soijaina na tariba samlang singadu fat hairi mamaido onsilaktuna tauriba thabakto makha chathai mapukningda sukhalli lansin bina karino ngasi numisida aina uriba pauriba sibo aigi wakhalna oirambasu yaida ai shuba pangkhanda khanjili ngawdawraba khangdi mangna sumasum sona wai tairibadu ina khadomdagi kanagumba amana yamna sauna munna yengduna lei matamdi asum haukibana lanchenbi amadi brojen nungsi sana na adomak lairami lanchenbi al oirabasu marai bakta tamlam labani khanna maki mapuroibabu laigomna latuna thamjai adugi sumathakta brojen ngasi phawbada lanchenbida akaiba amata tawdri mahakpusu yamna nungsina maning tamna siningbada set saningbada sa tawduna lehelami adubu lansienbigi masadadi yumsida atopa miyama laibagumnasu hek toina samil kayama fangi mangna yum masidi hek lakhiba numittudagi mapuroibana nungsina luna tawbirabasu mahaki mapukning wakhalasidi kadaidano khangdana isoi thokna masa asida karino khangdaba samillamana ithillamada pibada nattana wakhal kayama toina na khallabani masi mahak masana su gyan tajadi nongma ayuki matamni lanchenbi kitchenduda sak du thiduna brojena thabak setpa nangnaba pisarami mapuroibada onsinduna lanchenbina kaka thabak si kitang nganna halakpa yaroidro yamsida ithanda sum laibase ai kaya hainaba oidi yamna susi brojena aisu thabak ne yadadana tawri adubu nangna hairabanina ne nganna halakpa taridana ado yumda kiba se phatabani ko yumda kiba yadi aduga imado yumsida kauraga matam khara lehlasi lanchin bina adubu yagadrane brojena kaidau yarudai ai haigi se aduibu lanchin bina sahidi ai khoi madagi nangna kokthong ma halamgani hanuba nangna angang ay laurabanina phajarena mingaudia ima kaina brojena is asi phatro adungai khoni nang kayam kuina aingonda kaka kaukidoino lanchin bina is punsigi oina kaurani dodi haidena punna nokminai mabanigi mawong adu ngasaidigi lumduna yengliba saktam adu yamna sauna mamito imu ngangduna mathwai sakna yengduna lay saktamduna mapukningda haukraba wari singthokduna ningsengbagi ipakta tawrakli tombi asi khongang amagi yamna chamjaba miyoy amakhakli mahak asi piklingaidagi hauna nipigumna thek nauduna lairei sabal makta yenglabasu nipidigi tadana hena dum phajai ningthijai masaksu onthongna ingna phajai nipa manba yagama fawba yaudi adugi sumathakta masamdu khwang yo makhai sukhai jom launa kayadi phajare fizeta hairabasu nipi masa inkhalak libi amagum fizet laiteni kanana su mabu nipani haiba thajaroi shuba no masu asuki matikkalli nipagi masinsu hotnai nupigi masinsu hotnai asoni mamaga tarak khaktamak laisabani mamana mahaki mingase nungsina tomba haidana kausabani adubu tombina mahaki mingasi namduna
ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯊꯣꯟꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯤꯌꯥꯝꯅ ꯇꯣꯝꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯕꯁꯤ ꯃꯇꯝ ꯑꯗꯨꯒꯤꯁꯨ ꯃꯆꯠꯅꯤ ꯀꯌꯥꯗꯤ ꯂꯦꯝꯅ ꯅꯤꯡꯊꯤꯖꯩ ꯃꯗꯨꯒꯤ ꯃꯔꯛꯇ ꯇꯣꯝꯕꯤꯁꯨ ꯌꯥꯎꯔꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯛꯅꯕꯒꯨꯝ ꯍꯥꯏꯔꯛꯂꯤ ꯂꯩꯁꯥꯕꯤꯗꯨꯅ ꯏꯆꯦ ꯇꯣꯝꯕꯤ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯁꯤꯜꯂꯛꯇ꯭ꯔꯦ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯔꯟ ꯃꯊꯨꯝꯒ ꯂꯩꯕ ꯑꯃ ꯐꯥꯔꯁꯤꯗꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯅꯦ ꯀꯥꯟꯅꯗꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯕ꯭ꯔꯣꯖꯦꯟꯗꯣ ꯃꯁꯛꯁꯨ ꯐꯖꯩ ꯀꯣꯛ ꯐꯥꯔꯒ ꯂꯩꯁꯜꯂꯁꯤꯗꯅ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯏꯇꯧ ꯇꯧꯋꯦ ꯃꯗꯣ ꯏꯆꯦ ꯇꯣꯝꯕꯤꯗ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯇꯣꯝꯕꯤ ꯊꯦꯛꯂꯞ ꯇꯧꯅ ꯈꯨꯝꯃꯛꯂꯤ ꯑꯉꯥꯡ ꯁꯥ ꯅꯈꯣꯏ ꯆꯩ ꯆꯥꯅꯤꯀꯣ ꯍꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏꯌꯦ ꯂꯩꯔꯥꯡ ꯑꯣꯏꯖꯔꯕꯁꯨ ꯆꯤꯟꯕ ꯌꯥꯔꯣꯏꯗꯕ ꯂꯩꯅꯤ ꯈꯪꯉꯦꯀꯣ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩ ꯂꯩꯀꯥꯏꯒꯤ ꯅꯤꯄꯥ ꯃꯆꯥ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯀꯥꯡꯕꯨꯅ ꯇꯣꯝꯕꯤꯕꯨ ꯎꯕꯗ ꯂꯛꯅꯒꯦ ꯀꯔꯦꯝꯅꯒꯦ ꯈꯟꯗꯨꯅ ꯂꯛꯅꯔꯛꯂꯤ ꯊꯦꯕꯣꯅ ꯑꯣ ꯏꯆꯦ ꯇꯣꯝꯕꯧ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯅꯥꯄꯗ ꯆꯦꯜꯂꯤꯕ ꯅꯥꯆꯣꯝꯗꯨꯅꯒ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯕꯅꯦ ꯐꯖꯩꯕꯣ ꯅꯪꯁꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯜꯂꯁꯤꯔ ꯈꯪꯗꯦꯗ ꯍꯥꯏꯗꯅ ꯎꯁꯤꯠꯇꯕ ꯈꯨꯅꯣꯛꯇ ꯋꯥ ꯅꯣꯛꯂꯤ ꯇꯣꯝꯕꯤꯅ ꯑꯉꯥꯡ ꯅꯈꯣꯏ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨꯀꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦꯅ ꯊꯦꯕꯣꯗꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯃꯁꯥ ꯐꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯎꯁꯤꯠꯇꯕꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯎꯁꯤꯠꯇꯧꯔꯤꯒꯤ ꯅꯨꯄꯥꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯔꯣ ꯅꯈꯣꯏꯒꯨꯝꯕꯁꯤꯗꯤꯅꯦ ꯊꯦꯡꯅꯗꯤ ꯈꯟꯕꯗ ꯍꯪꯒꯣꯏꯅꯦ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯕ꯭ꯔꯣꯆꯦꯟꯅ ꯑꯣ ꯊꯦꯡꯅꯕ ꯇꯜꯂꯒꯅ ꯍꯪꯒꯣꯏꯔꯒꯅ ꯀꯣꯛ ꯊꯩꯔꯒ ꯆꯠꯈꯤꯕ ꯀꯩꯗꯧꯕ ꯅꯠꯇ꯭ꯔꯒꯅ ꯅꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨꯗꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯅ ꯐꯂꯞ ꯇꯧꯅ ꯃꯉꯛꯇꯣ ꯊꯦꯛꯀꯠꯇꯨꯅ ꯕ꯭ꯔꯣꯖꯦꯟ ꯍꯥꯏꯔꯛꯄꯅꯤ ꯊꯦꯕꯣꯅ ꯀꯩꯅꯣ ꯇꯥꯕ꯭ꯔꯣꯖꯦꯟ ꯃꯐꯠꯇ ꯑꯉꯥꯡ ꯊꯧꯔꯝꯗ ꯑꯃꯨꯛ ꯌꯥꯎꯔꯛꯏꯁꯤꯅ ꯕ꯭ꯔꯣꯖꯦꯟꯅ ꯍꯩ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯋꯥꯔꯛꯇꯕ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨ ꯊꯦꯕꯣꯅ ꯍꯦꯔꯥ ꯇꯥꯕ꯭ꯔꯣꯖꯦꯟ ꯕ꯭ꯔꯣꯖꯦꯟ ꯈꯣꯟꯗꯨ ꯀꯟꯈꯠꯅ ꯂꯥꯎꯈꯠꯇꯨꯅ ꯑꯩ ꯆꯠꯂꯣꯗꯅ ꯊꯦꯕꯣ ꯍꯣꯏꯗꯣ ꯑꯃꯨꯛꯇꯪ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯕ꯭ꯔꯣꯖꯦꯟ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯕꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯊꯣꯡ ꯈꯔ ꯍꯨꯛꯇ ꯇꯧꯔꯤꯅꯤ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ ꯇꯣꯝꯕꯤꯅ ꯀꯩ ꯋꯥꯅꯣ ꯇꯥꯗ ꯕ꯭ꯔꯣꯖꯦꯟꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯝꯕꯤꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯀꯥꯏꯅ ꯑꯃꯨꯛꯇꯪ ꯅꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔꯁꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯇꯣꯝꯕꯤꯒꯤ ꯊꯋꯥꯏꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕ ꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯕ꯭ꯔꯣꯖꯦꯟꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯊꯤꯜꯒꯤ ꯇꯥꯂꯛ ꯑꯗꯨꯗ ꯂꯟꯆꯦꯟꯕꯤꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯍꯥꯛꯅ ꯁꯨꯝ ꯇꯨꯝꯂꯤꯕꯗꯨ ꯇꯣꯝꯕꯤꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯐꯤꯕꯝ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯟꯆꯦꯟꯕꯤꯅ ꯌꯥꯑꯣꯜꯂꯛꯄꯗ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯇꯧꯅ ꯄꯥꯡꯊꯣꯔꯛꯄꯗ ꯎꯔꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯇꯣꯝꯕꯤꯒꯤ ꯁꯛꯐꯝꯗꯨ ꯃꯍꯥꯛꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯇꯣꯝꯕꯤꯒꯤ ꯀꯥꯔꯨꯝ ꯇꯧꯔꯕ ꯏꯍꯤꯡ ꯁꯥꯔꯕ ꯃꯈꯨꯠꯇꯨꯅ ꯂꯟꯆꯦꯟꯕꯤꯒꯤ ꯃꯈꯧꯔꯤꯗꯨ ꯈꯪꯃꯦꯠ ꯃꯦꯠꯈꯤ ꯂꯟꯆꯦꯟꯕꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ ꯃꯍꯥꯛ ꯃꯨꯛꯄ ꯌꯥꯕ ꯃꯨꯛꯂꯝꯃꯤ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯛꯄꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯪꯂꯥꯟꯗꯨꯗꯒꯤ ꯃꯪꯐꯥꯎꯅꯔꯛꯄꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯈꯨꯠꯃꯛꯅ ꯃꯈꯧꯔꯤ ꯑꯗꯨꯕꯨ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯃꯦꯠꯁꯤꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯂꯟꯆꯦꯟꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯈꯠꯅ ꯁꯣꯔꯗꯨ ꯊꯕꯦ ꯍꯣꯜꯂꯤ ꯐꯝꯂꯒꯁꯨ ꯂꯣꯛ ꯀꯟꯅ ꯈꯨꯔꯤ ꯑꯀꯣꯏꯕꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯁꯥꯅ ꯑꯃꯨꯛꯇꯪ ꯃꯁꯝꯗꯨꯕꯨ ꯍꯨꯒꯠꯆꯗꯨꯅ ꯃꯔꯥꯏꯕꯛꯇ ꯄꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯍꯣꯟꯊꯣꯛꯆꯩ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯌꯨꯝꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯀꯀꯥꯗ ꯍꯥꯏꯔꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤ ꯀꯀꯥꯗꯗꯤ ꯇꯧꯗꯕ ꯖꯥꯠꯂꯥ ꯁꯤ ꯈꯜꯂꯤꯉꯩ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯕꯥꯠꯔꯨꯝꯗꯨꯗꯒꯤ ꯏꯁꯤꯡꯒꯤ ꯀꯣꯟꯖꯦꯜꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯨꯖꯕꯒꯨꯝ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯤꯜꯗ ꯏꯁꯩ ꯉꯪꯗꯨꯅ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯔꯨꯖꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯂꯤ ꯂꯟꯆꯦꯟꯕꯤ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯀꯀꯥ ꯍꯜꯂꯛꯂꯕ ꯖꯥꯠꯂꯅꯦ
ꯀꯅꯥꯅꯣ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯔꯤꯕꯁꯤꯕꯣ? ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ. ꯑꯁꯤ ꯈꯟꯅ ꯁꯤꯡꯅꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯟꯕꯒꯨꯝ ꯇꯧꯏ. ꯑꯗꯨꯕꯨ ꯃꯅꯨꯡꯗꯨꯗ ꯏꯁꯤꯡꯗꯨꯁꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯊꯥꯗꯣꯛꯂꯤ. ꯏꯁꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯂꯤ. ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯂꯟꯆꯦꯟꯕꯤꯅ "ꯀꯅꯥꯅꯣ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯁꯤꯕꯣ? ꯊꯣꯡ ꯍꯥꯡꯉꯣ" ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯊꯣꯡꯗꯨ ꯅꯝꯈꯥꯏꯗꯨꯅ ꯍꯥꯡꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯃꯃꯩ ꯊꯪꯂ ꯊꯣꯡꯗꯨ ꯃꯍꯥꯛꯅ ꯃꯨꯛꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯖꯔ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯏ. ꯃꯅꯨꯡꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯏꯁꯤꯡꯁꯨ ꯊꯥꯗꯣꯛꯂꯝꯗꯦ. ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ. ꯂꯟꯆꯦꯟꯕꯤ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯁꯝꯂꯒ ꯐꯠ ꯆꯠꯈꯤꯕꯗꯨ ꯎꯍꯧꯗꯨꯅ ꯇꯥꯐꯤꯡ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯥꯟꯅꯔꯛꯏ. ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯎꯔꯦ. ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯐꯤꯕꯝꯗ ꯃꯊꯛ ꯑꯗꯣꯝꯗ ꯀꯥꯈ꯭ꯔꯤꯕꯗꯨ. ꯂꯟꯆꯦꯟꯕꯤꯅ "ꯀꯅꯥꯅꯣꯗꯨꯗ ꯆꯠꯂꯤꯗꯣ? ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯃꯤꯒꯤ ꯌꯨꯝꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ꯭ꯔꯣ? ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯣꯏꯔꯥꯎ ꯂꯥꯎꯔꯣ? ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯑꯣ" ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ. ꯇꯦꯔꯦꯁ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄꯗ ꯍꯧꯖꯤꯛꯇ ꯀꯥꯈꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯀꯣꯛ ꯉꯥꯎꯏ. ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ. ꯋꯥꯈꯜꯗꯨ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯗꯨꯅ ꯀꯥꯏꯈꯤꯕꯒꯨꯝ ꯆ꯭ꯔꯦꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯈꯤꯕꯗꯨꯗ ꯂꯟꯆꯦꯟꯕꯤ ꯆꯦꯟꯊꯔꯛꯏ. ꯑꯗꯨꯗ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯕꯨ ꯀꯨꯝꯊꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯔꯛꯄꯒꯨꯝ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯂꯟꯆꯦꯟꯕꯤ ꯃꯈꯥꯗꯨꯗ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯑꯣꯟꯊꯈ꯭ꯔꯤ. ꯂꯩꯃꯥꯏꯗꯨꯗ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯈ꯭ꯔꯤ. ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯕꯗꯁꯨ ꯏ ꯊꯣꯛꯂꯤ. ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁ꯭ꯇꯤꯌꯥꯔ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗꯨ ꯄꯦꯅ ꯅꯣꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ. ꯂꯟꯆꯦꯟꯕꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ. ꯑꯁꯣꯝꯗꯅ ꯕ꯭ꯔꯣꯖꯦꯟ ꯔꯤꯅꯥꯒ ꯄꯨꯟꯅ ꯊꯤꯀꯥ ꯃꯐꯝ ꯑꯗꯨꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯃꯤꯟꯅꯗꯨꯅ ꯂꯩ. ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯤꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯊꯕꯛ ꯁꯨꯕ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯆꯥꯎꯔꯦꯜꯅ "ꯌꯦꯡꯉꯨꯅꯤ ꯕꯤꯗꯨ, ꯑꯩꯈꯣꯏ ꯃꯍꯥꯖꯣꯟ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤꯁꯤꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯩꯇ ꯑꯋꯣꯏꯕ ꯃꯤꯠꯁꯦ ꯅꯥꯕꯗ ꯂꯣꯏꯔꯦ." ꯕꯤꯗꯨꯅ "ꯃꯤꯅꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ." ꯈꯦꯂꯦꯝꯕꯅ "ꯑꯅꯤꯁꯤꯕꯨ ꯀꯣꯏꯅꯔꯤꯕ ꯖꯥꯠꯂꯣ? ꯑꯇꯩ ꯂꯥꯏꯔꯤ ꯅꯨꯄꯤꯁꯦ ꯅꯤꯁꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤꯁꯤ ꯃꯔꯩꯒꯤ ꯀꯣꯟꯊꯗꯅ ꯇꯥꯗ ꯀꯥꯏꯗꯅꯒ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯂꯤꯕ, ꯅꯨꯡꯁꯤꯗꯕꯅ ꯁꯩꯇ." ꯆꯥꯎꯔꯦꯜꯅ "ꯈꯪꯗꯦꯗ ꯃꯣꯏꯒꯤ ꯋꯥꯁꯤ. ꯑꯩꯈꯣꯏ ꯃꯍꯥꯖꯣꯟꯅ ꯍꯟꯗꯛ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤ." ꯕꯤꯗꯨꯅ ꯍꯥꯏ "ꯑꯗꯨꯗꯤ ꯑꯅꯤ ꯆꯥꯕꯤ ꯇꯥꯔꯦꯅ" ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯂꯤ. ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯔꯤꯅꯥ ꯃꯈꯣꯏ ꯇꯝꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯂꯝꯕ ꯋꯥꯊꯤ ꯉꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯈꯤꯗꯨꯅ ꯃꯊꯧꯁꯤꯡꯗꯨ ꯇꯧꯔꯤ. ꯕ꯭ꯔꯣꯖꯦꯟꯅ "ꯇꯥ ꯆꯥꯎꯔꯦꯜ, ꯊꯕꯛ ꯑꯁꯤ ꯈꯖꯤꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯇꯧꯁꯤꯀꯣ." ꯆꯥꯎꯔꯦꯜꯅ "ꯐꯒꯅꯤ ꯁꯥꯍꯦꯕ." ꯔꯤꯅꯥꯅ "ꯇꯥ ꯆꯥꯎꯔꯦꯜ, ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯊꯕꯛ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ. ꯃꯌꯥꯝ ꯍꯧ ꯇꯧꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯃꯤꯟꯅꯁꯤ." ꯆꯥꯎꯔꯦꯜꯅ "ꯍꯣꯏ ꯏꯕꯦꯝꯃ." ꯔꯤꯅꯥ ꯕ꯭ꯔꯣꯖꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯗꯨꯗꯤ ꯇꯥꯗ." ꯕ꯭ꯔꯣꯖꯦꯟꯅ "ꯇꯥ ꯆꯥꯎꯔꯦꯜ, ꯑꯩꯒꯤ ꯀꯥꯗ ꯑꯔꯨꯕ ꯋꯥ ꯈꯟꯅꯒꯗꯕ ꯈꯔ ꯂꯩ. ꯃꯤ ꯀꯅꯥꯁꯨ ꯊꯥꯖꯤꯜꯂꯛꯀꯅꯨ." ꯆꯥꯎꯔꯦꯜꯅ "ꯐꯒꯅꯤ ꯏꯕꯨꯡꯉꯣ ꯁꯥꯍꯦꯕ" ꯍꯥꯏꯅꯗꯨꯅ ꯔꯤꯅꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟꯁꯨ ꯆꯪꯈ꯭ꯔꯦ. ꯕꯤꯗꯨꯅ "ꯀꯌꯥꯗ ꯃꯥꯜꯂꯤꯕ ꯑꯍꯜꯅꯣ ꯌꯦꯡꯉꯨꯅꯦꯁꯦ. ꯃꯔꯥꯏꯕꯛꯁꯤꯗꯤ ꯌꯣꯄꯥꯛꯁꯤꯅ ꯍꯦꯛ ꯊꯣꯝꯕ, ꯈꯨꯠꯁꯨꯃꯜꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯦ. ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯇꯥꯔꯗꯤ ꯅꯪ ꯐꯖꯅꯤ." ꯆꯥꯎꯔꯦꯜꯅ "ꯀꯥꯟꯅꯗꯦ ꯑꯉꯥꯡꯁꯥ. ꯃꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯟꯅꯔꯨ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯏ ꯁꯔꯨꯛ ꯏꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯦ" ꯍꯥꯏꯅꯗꯨꯅ ꯊꯕꯛꯇ ꯁꯨꯕ ꯍꯧꯈ꯭ꯔꯤ. ꯁꯣꯝꯗꯅ ꯔꯤꯅꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟ ꯀꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯔꯤꯅꯥꯅ "ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯅꯣ?" ꯕ꯭ꯔꯣꯖꯦꯟꯅ "ꯀꯩꯅꯣ ꯀꯃꯥꯏ ꯇꯧꯕꯕꯣ?" ꯔꯤꯅꯥꯅ "ꯏꯕꯥꯅꯤꯒꯤ ꯄ꯭ꯂꯥꯟꯗꯣ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯖꯥꯠꯅꯤ ꯑꯁꯦꯡꯕ. ꯅꯠꯇꯦ, ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ?" ꯕ꯭ꯔꯣꯖꯦꯟꯅ "ꯅꯠꯇꯦꯅꯦ, ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯕ ꯌꯥꯔꯤꯒꯦ? ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯂꯛꯂꯒꯗꯤ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯤ?" ꯔꯤꯅꯥꯅ "ꯈꯪꯂꯛꯂꯒꯅ ꯊꯣꯛ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯩꯗꯤꯅꯦ ꯁꯦꯡꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯗꯨꯒ ꯅꯅꯥꯛꯇ ꯂꯩꯔꯤꯕꯗꯨꯁꯨꯅꯦ ꯑꯊꯨꯕ ꯃꯇꯝꯗ, ꯈꯪꯉꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ?" ꯕ꯭ꯔꯣꯖꯦꯟꯅ "ꯍꯣꯏꯁꯦ,
ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯊꯕꯛ ꯍꯥꯏꯕꯁꯤ ꯍꯥꯊꯨ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯥꯟꯅꯕ ꯅꯠꯇꯦ ꯁꯥ ꯍꯥꯏꯔꯛꯑꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯔꯤꯅꯥꯅ ꯍꯥꯏꯗꯅ ꯄꯥꯏꯊꯣꯛꯁꯟꯅꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯄꯨꯡ ꯈꯔ ꯂꯩꯃꯤꯟꯅꯔꯝꯂꯒ ꯕ꯭ꯔꯣꯖꯦꯟꯅ ꯔꯤꯅꯥꯕꯨ ꯊꯥꯊꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯌꯨꯝꯒꯤ ꯀꯥꯗꯨꯅ ꯏꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯟꯆꯦꯟꯕꯤꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯂꯦ ꯕ꯭ꯔꯣꯖꯦꯟꯅ ꯂꯟꯆꯦꯟꯕꯤ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯀꯥꯒꯁꯤꯅ ꯀꯩꯅꯣ ꯃꯩꯒ ꯏꯃꯝ ꯃꯝꯃꯤꯁꯤꯅ ꯍꯥꯏꯅ ꯆꯪꯂꯛꯇꯨꯅ ꯀꯥꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯟꯒꯠꯂꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯋꯥꯜꯗꯨꯗ ꯊꯦꯠꯂꯤꯕ ꯃꯕꯥꯅꯤ ꯀꯥꯞꯃꯤꯟꯅꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯗꯨ ꯇꯥꯗꯨꯅ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕ꯭ꯔꯣꯖꯦꯟꯅ ꯐꯣꯇꯣꯒꯁꯤ ꯂꯣꯏꯅ ꯀꯥꯏꯔꯦ ꯇꯧꯔꯤꯁꯤ ꯍꯥꯏꯅ ꯈꯨꯟꯒꯠꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈꯤ ꯑꯗꯨꯒ ꯁꯨꯝ ꯂꯥꯛꯄꯗ ꯂꯟꯆꯦꯟꯕꯤꯅ ꯏꯁꯇꯤꯌꯥꯔ ꯀꯥꯐꯝ ꯑꯗꯣꯝꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯂꯟꯆꯦꯟꯕꯤ ꯍꯧꯒꯠꯂꯣꯁꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯑꯗꯨ ꯂꯋꯥꯏꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯧꯗꯣꯛꯂꯤ ꯂꯟꯆꯦꯟꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀꯞꯇꯨꯅ ꯕ꯭ꯔꯣꯖꯦꯟꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯀꯥ ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ ꯀꯀꯥ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯕ꯭ꯔꯣꯖꯦꯟ ꯂꯟꯆꯦꯟꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯃꯀꯣꯛꯇ ꯁꯣꯛꯂꯤꯕꯗꯨ ꯐꯖꯅ ꯗꯣꯛꯇꯔꯁꯤꯡꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤꯔꯝꯃꯤ ꯂꯤꯟꯊꯣꯏ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯤ ꯂꯤꯟꯊꯣꯏꯅ ꯆꯤꯆꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯌꯣ ꯂꯟꯆꯦꯟꯕꯤ ꯀꯞꯂꯤ ꯅꯅꯥꯎ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗꯨꯗꯅꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯁꯛ ꯃꯑꯣꯡ ꯑꯃ ꯇꯣꯏꯅ ꯎꯏ ꯋꯥꯗꯨ ꯇꯥꯕꯗ ꯔꯤꯅꯥꯅ 이비에마 와칸도 빵칸데 간질리버두부 까리노 나바니다 라이바 용두다 낭나 우이 하이두부 까리노 아두기 슈마탁다 슈마이나 아쇼k 아pan 톡라가 아라이 카이세나레 이비에마 낭 나우두리브라 까이논 따우리에 린토이나 까이노 이마낭 시바 시시에나 아쇼k 티나 쇼크나 라이리바시다 까이다 까마이 따우리노 항비바기 무다 이마낭 낭이두부 까이노 시시에나기나 짜나트라브라 이마낭 마마마 오이라가나 마마기 먹은 찌엔데 리나나 야래 고 아복 샵이라노 독터 쌍락두나 런치엔비도 온천두나 런치엔비야 넌부 혹시 나사다 까이 누가이다바 레게나 런치엔비 까이쇼 토이독바 레이테 독터 라이더나 하이리 너스나 페시엔시 각다마 녜학다 독터가 워리 사나한자기 아타이디 마팔다 톡피시 까두다 런치엔비가 독터가 너스 카라가 레이리 독터 아두나 런치엔비도 온천두나 와항 파홍 까야 마항니 런치엔비 수마학나 우리바싱도 마릭 솜나 땀자이 독터두나 페시엔 에세스멘 라우라마 마뚱다 토키두나 마기 가다 짱기 너스 아마네 린토이 호이다 온신두나 페시엔기 미 아마카 독터기 가다 상비로 린토이도 짱락두나 독터 아이 아묵다 짱제라기 독터수 야니 랭센비로이드나 하이리 밤비요 쇼나 페시엔기 까나오이 비도이노 마나우나 비네 독터 독터나 오 파레 노이시 셰기샤 힐루시네이션 떠오니 하우스키 오이나디 히다카라 아이나 피리바세 사라가나 이행하시 아두가 아야마 마탐다 미야마가 좀 로이나 한비요 톰바 사바 쌍나 한비요 와칼 마이나 탐비시고 가숑 카진가이 레이테다 와리와타이 사비바 카운실링 카라 토이나 떠위바 다르카르 타이고 하우스키디 히다카라시 피라기 시야 아이나 와리 사나두나 톡락리 마탕기 누미니 런치엔비 욤다 라이두나 포타라미 아두가 린토이수 마치기 세바 따우두나 라이라니 마탐 카라디기 마치기 마낙다 라이라니 하이바디기 라이리바니 리나나디 야닝람디 리나마디 브로젠 마코이 아니 마카기 까다 팜두나 와리 사리 리나나 린토이나 시다 라이가니 하이리바샤 까움다우바노 아이코이기 아론바 뿜바 마항나 캉크라바디 까마이 따우냐 브로젠 아이슈 칼리바니니 윰시다 떠오리바 쿠딩 아이슈 로이나 캉리바니 윰시다 밑꼽 아마 파워 라이는 나티 캉드리 까리누 따우다바시 아이코이나 하나 따나바 아마이바두수 꼭 시도크레도 동실 마룸두다기 린토이 마마가 브로젠가나 사리바 와도 따람미 아두부 까리누 하이바디 마이엑싱나 록신마 남람디 아두부 까리가 와팜 카라디 라이리 하이바시 마항나 캉리 브로젠 누미당기 마탐두다 아맘마 마락 소파가 두다 팜두나 하우키바 타우도카라 닝싱두나 라이라미 누미투다기 하우나 브로젤라마디 톰비 얌나 토롯 콘다나나 로이나 키라미 브로제나 톰비기다막 밤봄 띵비두나 마악부 얌나 눅시바 마타우도 로이나라미
ꯇꯣꯝꯕꯤꯗꯤ ꯃꯍꯥꯛ ꯃꯁꯥꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯂꯩꯕꯅ ꯕ꯭ꯔꯣꯖꯦꯟꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯤꯗ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟꯁꯨ ꯈꯜꯂꯛꯂꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯇꯣꯝꯕꯤ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯇꯣꯝꯕꯤ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯇꯣꯝꯕꯤ ꯕ꯭ꯔꯣꯖꯦꯟꯒꯤ ꯈꯪꯍꯧꯗꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯅ ꯃꯍꯥꯛ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤ꯫ ꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯪꯖꯤꯜꯂꯛꯏ꯫ ꯕ꯭ꯔꯣꯖꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯑꯁ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ, ꯏꯀꯥꯏꯀꯣ ꯌꯥꯝꯅ꯫ ꯕ꯭ꯔꯣꯖꯦꯟꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯗꯅ ꯁꯥꯎꯁꯤꯟꯅꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯇꯣꯝꯕꯤꯅ ꯉꯥꯏꯈꯨꯑꯣ, ꯅꯨꯡꯁꯤ ꯍꯥꯏꯕ, ꯌꯥꯝꯅ ꯁꯥꯎꯕ ꯁꯥꯏꯌꯦ꯫ ꯕ꯭ꯔꯣꯖꯦꯟꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯇꯣꯝꯕꯤꯅ ꯇꯥ ꯕ꯭ꯔꯣꯖꯦꯟ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯁꯃꯥꯖꯁꯤꯅ ꯏꯟꯊꯣꯛꯂꯕꯤ ꯑꯩꯅ ꯇꯥ ꯕ꯭ꯔꯣꯖꯦꯟꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯀꯔꯝꯅ ꯂꯦꯞꯄꯅꯤ? ꯃꯤꯌꯥꯝꯅ ꯇꯥ ꯕ꯭ꯔꯣꯖꯦꯟꯕꯨ ꯀꯔꯤ ꯍꯥꯏꯗꯅ ꯈꯟꯕꯤꯒꯗꯣꯏꯅꯣ? ꯕ꯭ꯔꯣꯖꯦꯟꯅ ꯏꯁ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅ ꯊꯤꯀꯥꯗꯥꯔ ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯑꯣꯏꯊꯔ ꯏꯕꯥꯅꯤ ꯇꯣꯉꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯇꯣꯝꯕꯤꯅ ꯑꯁꯦꯡꯕꯒꯤꯔꯅꯦ? ꯕ꯭ꯔꯣꯖꯦꯟꯅ ꯃꯥꯅꯤ, ꯑꯗꯨꯅ ꯏꯕꯥꯅꯤꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯅꯕ ꯏꯕꯥꯅꯤ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯃꯤꯅꯣꯛ ꯃꯤꯁꯥ ꯌꯥꯎꯗꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯇꯣꯝꯕꯤ ꯕ꯭ꯔꯣꯖꯦꯟꯒꯤ ꯋꯥꯗ ꯊꯃꯣꯏꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯈꯟꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕꯗ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯤꯡꯗ ꯑꯣꯟꯈꯤ꯫ ꯕ꯭ꯔꯣꯖꯦꯟ ꯍꯧꯖꯤꯛꯇꯤ ꯊꯤꯀꯥꯗ ꯃꯆꯤꯜ ꯇꯨꯝꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯇꯣꯝꯕꯤꯒꯤ ꯃꯄꯥꯅ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯕ꯭ꯔꯣꯖꯦꯟ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯤꯄꯥ ꯑꯃ ꯍꯥꯏꯕꯁꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯝ ꯆꯠꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯗꯕ ꯅꯤꯄꯥ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯅꯍꯥ ꯃꯈꯜ ꯁꯨꯅ ꯂꯣꯏꯅꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡꯗꯒꯤ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯦ, ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯀꯌꯥ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯌꯣꯟꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯤꯟꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯔꯤꯅꯥꯒ ꯃꯥꯟꯅꯅ ꯇꯧꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ꯫ ꯍꯟꯗꯛ ꯃꯔꯛ ꯕ꯭ꯔꯣꯖꯦꯟꯅ ꯃꯥꯒ ꯂꯣꯏꯅ ꯅꯤꯡꯗꯕ ꯃꯇꯧ ꯀꯌꯥ ꯎꯕ ꯐꯪꯂꯛꯄꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯑꯁꯣꯝꯒꯤ ꯃꯃꯥꯁꯨ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ ꯐꯥꯗ꯭ꯔꯤ꯫ ꯌꯨꯝꯗꯨꯗ ꯇꯔꯛꯅꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯕ꯭ꯔꯣꯖꯦꯟꯗ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯛꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯃ ꯊꯥꯅꯗꯨꯅ ꯕ꯭ꯔꯣꯖꯦꯟꯕꯨ ꯀꯧꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯇꯣꯝꯕꯤ, ꯀꯩ ꯂꯩꯔꯒꯦ? ꯅꯪꯅ ꯑꯩ ꯎꯅꯁꯤ ꯍꯥꯏꯁꯦ? ꯍꯥꯏꯒꯗꯕꯗꯨ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ? ꯑꯩ ꯈꯤꯇꯪ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯏ꯫ ꯃꯤꯅ ꯎꯔꯒꯁꯨ ꯀꯌꯥ ꯐꯖ ꯐꯥꯠꯇ꯭ꯔꯦ꯫ ꯇꯣꯝꯕꯤ ꯋꯥꯔꯧꯅ ꯕ꯭ꯔꯣꯖꯦꯟꯗ ꯌꯦꯡꯗꯨꯅ ꯇꯥ ꯕ꯭ꯔꯣꯖꯦꯟ, ꯅꯪꯅ ꯍꯟꯗꯛ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯇꯤꯛ ꯆꯥꯔꯦ, ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒ ꯂꯣꯏꯅꯕꯗ ꯍꯪꯒꯣꯏꯕ ꯏꯀꯥꯏꯕ ꯐꯥꯎꯔꯦ, ꯁꯤ ꯅꯠꯇ꯭ꯔꯥ? ꯕ꯭ꯔꯣꯖꯦꯟꯅ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯇꯣꯝꯕꯤ꯫ ꯇꯣꯝꯕꯤꯅ ꯌꯥꯔꯦ ꯇꯥ ꯕ꯭ꯔꯣꯖꯦꯟ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯔꯣꯏ꯫ ꯑꯗꯨꯅ ꯇꯥ ꯕ꯭ꯔꯣꯖꯦꯟ, ꯑꯩꯍꯥꯛꯀꯤ ꯏꯪꯈꯣꯜ ꯄꯇꯥꯅ ꯆꯤꯡꯕꯁꯤꯡ ꯑꯩꯒꯤ ꯃꯤꯡꯗ ꯑꯃꯨꯛ ꯑꯣꯟꯖꯔꯒꯦ, ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯣ꯫ ꯕ꯭ꯔꯣꯖꯦꯟꯗꯣ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯗ ꯂꯩ꯫ ꯑꯗꯨꯕꯨ ꯁꯥꯁꯤꯟ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯨꯅ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯊꯦꯝꯂꯛꯏ꯫ ꯑꯄꯪꯕꯤꯁꯤꯗꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅꯒ ꯇꯧꯔꯤ꯫ ꯌꯦꯡꯉꯧꯁꯦ ꯑꯩꯉꯣꯟꯗ, ꯑꯣꯟꯁꯤꯜꯂꯛꯑꯣꯕ꯫ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯕ ꯃꯌꯥꯝꯗꯨꯕꯨ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ꯭ꯔꯣ? ꯌꯦꯡꯉꯣ, ꯑꯩꯅ ꯏꯝꯐꯥꯜꯗꯅꯦ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯏꯕꯥꯅꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ, ꯈꯪꯉꯕ꯭ꯔꯣ? ꯑꯗꯣ ꯍꯌꯦꯡ ꯌꯦꯡꯕ ꯆꯠꯂꯨꯔꯁꯤ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕꯤꯅ ꯑꯁꯦꯡꯕꯒꯤꯔꯅꯤ ꯇꯥ ꯕ꯭ꯔꯣꯖꯦꯟ? ꯕ꯭ꯔꯣꯖꯦꯟꯅ ꯏꯍꯦ, ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯅꯥꯄꯤꯒꯗꯣ ꯄꯥꯝꯃꯨꯏꯁꯦ, ꯇꯩꯊꯣꯛꯑꯣ꯫ ꯇꯣꯝꯕꯤꯅ ꯅꯨꯡꯁꯤꯗꯦ ꯆꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯕ꯭ꯔꯣꯖꯦꯟꯅ ꯇꯣꯝꯕꯤꯕꯨ ꯄꯨꯔꯛꯇꯨꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯇꯣꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯆꯥꯎꯅ ꯐꯖꯅ ꯁꯥꯕ ꯌꯨꯝ ꯀꯥꯏꯁꯤ ꯑꯍꯥꯟꯕ ꯎꯖꯕꯅꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯝꯅ ꯍꯤꯡꯖꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯕꯨ ꯀꯣꯔꯤꯛ ꯀꯣꯏꯅ ꯌꯦꯡꯂꯕꯗꯨꯗ ꯔꯤꯅꯥꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ, ꯌꯦꯡꯖꯧ, ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ꯫
ꯁꯤ ꯈꯜꯂꯒ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯑꯣꯟꯗꯨꯅ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯁꯅꯕ ꯁꯥꯔꯒ ꯀꯧꯖꯔꯛꯂꯤ꯫ ꯔꯤꯅꯥꯅ "ꯃꯦꯗꯥꯝ, ꯑꯁꯣꯝꯗ ꯆꯪꯁꯦ." ꯇꯣꯝꯕꯤ ꯃꯥꯕꯨ ꯃꯦꯗꯥꯝ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯄꯦꯟ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯕ꯭ꯔꯣꯖꯦꯟꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯑꯗꯣꯝꯗ ꯄꯨꯟꯅ ꯔꯤꯅꯥꯒ ꯆꯪꯃꯤꯟꯅꯈꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯔꯤꯅꯥꯅ ꯍꯩ ꯃꯍꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯊꯝꯂꯤ꯫ ꯔꯤꯅꯥꯅ "ꯍꯩ ꯃꯍꯤ ꯊꯛꯁꯦ." ꯇꯣꯝꯕꯤꯅ "ꯑꯩ ꯈꯛꯇ ꯊꯛꯇꯣꯏꯔꯣ? ꯅꯈꯣꯏꯒꯤꯗꯤ ꯀꯗꯥꯏꯅꯣ?" ꯔꯤꯅꯥꯅ "ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯍꯩ ꯃꯍꯤ ꯊꯛꯇꯕ, ꯑꯗꯨꯗ ꯁꯦꯝꯗ꯭ꯔꯕꯅꯤ, ꯃꯦꯗꯥꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯕ." ꯇꯣꯝꯕꯤꯅ "ꯅꯪꯒꯤꯗꯤ?" ꯔꯤꯅꯥꯅ "ꯃꯦꯗꯥꯝ, ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ, ꯃꯅꯨꯡꯗ ꯁꯨꯝ ꯊꯛꯎꯔꯒꯦ." ꯕ꯭ꯔꯣꯖꯦꯟꯒ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯩ ꯃꯍꯤ ꯑꯗꯨꯁꯨ ꯊꯛꯂꯤ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯇꯣꯝꯕꯤ ꯃꯀꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯇꯨꯅ ꯃꯁꯥꯗꯨ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯈ꯭ꯔꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯅꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟ ꯁꯥꯅꯩ ꯎꯅꯩꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯜ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯣꯝꯕꯤꯕꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯃꯃꯥꯏꯗꯨꯗ ꯔꯤꯅꯥꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯁꯨ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯔꯤ꯫ ꯇꯥꯂꯛꯇꯨꯗ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯏꯅ ꯀꯔꯦꯝꯅꯅ ꯃꯔꯣꯟꯗꯨ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯇꯧꯅ ꯍꯥꯏꯔꯛꯂꯤ ꯕ꯭ꯔꯣꯖꯦꯟꯅ꯫ "ꯇꯣꯝꯕꯤ, ꯅꯪ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯗꯥꯏꯅꯦ, ꯍꯥ? ꯑꯩꯒꯤꯗꯃꯛ ꯅꯪ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯗꯥꯏꯅꯦ, ꯍꯥ? ꯇꯣꯝꯕꯤ, ꯅꯪꯁꯦ ꯌꯥꯝꯅ ꯄꯪꯉꯤꯕꯣ꯫ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯀꯃꯥꯏꯅ ꯑꯣꯏꯗꯧꯔꯤꯒꯦ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯨꯗꯤꯅꯦ ꯁꯥꯁꯤꯟꯅꯕꯅꯤ, ꯈꯪꯉꯦꯗꯅ? ꯅꯪꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯅꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯅꯔꯅꯤ꯫ ꯔꯤꯅꯥ, ꯁꯦ ꯃꯅꯤꯡꯂꯣꯝꯗ ꯃꯁꯤ ꯄꯨꯁꯜꯂꯣ." ꯔꯤꯅꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟ ꯑꯅꯤ ꯆꯪꯗꯨꯅ ꯇꯣꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗꯣꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤ ꯁꯤꯟꯊꯕ ꯅꯠꯇꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯤ꯫ ꯔꯤꯅꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯇꯣꯝꯕꯤꯕꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯀꯣꯝꯗꯨꯗ ꯂꯪꯊꯗꯨꯅ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯈꯥꯡꯕ ꯉꯝꯗꯅ ꯃꯁꯥꯗꯨ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ꯫ ꯈꯔ ꯀꯨꯏꯔꯛꯄꯗꯨꯗꯗꯤ ꯃꯁꯥꯗꯨ ꯈꯞ ꯈꯞ ꯆꯤꯡꯅ ꯁꯣꯔ ꯍꯣꯜꯂꯤꯕꯗꯨ ꯅꯠꯇꯅ ꯂꯦꯡꯕ ꯈꯣꯠꯄꯗꯤ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯗ ꯔꯤꯅꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯀꯣꯠꯊꯗꯨꯅ ꯐꯖꯅ ꯐꯨꯝꯁꯤꯜꯂꯗꯨꯅ ꯊꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯇꯣꯝꯕꯤꯒꯤ ꯊꯋꯥꯏꯅ ꯌꯨꯝꯁꯤꯗ ꯇꯝꯅꯕ ꯀꯌꯥ ꯇꯧꯔꯛꯇꯨꯅ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯔꯤꯅꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯁꯤꯗ ꯔꯤꯅꯥ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯅꯝꯊꯗꯨꯅ ꯌꯨꯝꯁꯤꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯔꯤꯅꯥꯅ ꯃꯆꯥꯅꯨꯄꯤ ꯂꯟꯆꯦꯟꯕꯤꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤꯗꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯅ ꯈꯟꯈꯤ꯫ ꯃꯔꯝꯗꯤ ꯔꯤꯅꯥꯁꯤ ꯈꯠꯄ ꯂꯥꯡꯕ ꯃꯅꯤꯡ ꯇꯝꯕꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯄꯜ ꯀꯌꯥ ꯄꯤꯕꯤꯈꯤꯕꯅꯅꯤ꯫ ꯑꯗꯨꯃꯛꯅ ꯂꯟꯆꯦꯟꯕꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯨꯒ ꯎꯁꯤꯟ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯕ꯭ꯔꯣꯖꯦꯟꯗꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌా ꯂꯧꯊꯣꯛꯇꯨꯅ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯧꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯤꯟꯕ ꯄꯨꯡꯂꯣꯟꯒꯤ ꯇꯥꯟꯊꯥꯗ ꯖꯒꯣꯏ ꯁꯥꯕꯅꯤ꯫ ꯅꯨꯄꯥꯒꯤ ꯃꯒꯨꯜ ꯆꯦꯟꯗ꯭ꯔꯕ ꯆꯥꯎꯔꯝ ꯀꯥꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯁꯤꯟꯅꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯃꯥꯡꯃꯛꯇꯗ ꯕ꯭ꯔꯣꯖꯦꯟꯒ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕ ꯑꯃꯒꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯊꯧꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯔꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯕꯅꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯎꯅ ꯎꯅ ꯃꯃꯤꯠ ꯇꯥꯡꯂꯕ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯔꯕꯁꯨ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯑꯁꯤꯕ ꯃꯤ ꯑꯃꯒꯨꯝꯕꯅꯤ꯫ ꯋꯥꯔꯤꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯐꯛꯂꯥꯡꯗꯨꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯄꯗ ꯕ꯭ꯔꯣꯖꯦꯟ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯥꯁꯤꯡ ꯑꯗꯨ ꯏꯃꯝ ꯃꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯃꯨꯡ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗ ꯃꯈꯣꯡꯗꯨ ꯁꯣꯐꯥ ꯃꯈꯥꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯔꯛꯄꯒꯨꯝ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯎꯞꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯇꯨꯁꯜꯂꯤ꯫ ꯃꯃꯥꯏꯗꯨ ꯐ꯭ꯂꯣꯔ ꯃꯊꯛ ꯑꯗꯨꯗ ꯌꯩꯁꯤꯟꯕꯗ ꯅꯈꯗꯥꯡꯗꯨ ꯀꯥꯏꯗꯨꯅ ꯅꯍꯤ ꯇꯥꯔꯤ꯫ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫
aduga thong adomdagi musin muba mami amakag shauna ngangduna mabu tamna tapli changsilagli. Bro Jena, changsilakano, nang changsilakano. Haina apay ba po na thongi. Masil da su, Tombi, nang changsilakano, haida na suon ba su lepti. Kadugi manung da tauri ba do, mapanda ising yaba kumtarak pa lintoy na tara duna, thong do ba tinduna. Kaburja, kaka. Haida na, thong tin ba da matanda thong do hangtok duna, kadugi maya do tankami. Matamdo da brojen wakal mang na laymay da tado na layrambado ubada pakat na siyan chinduna makuta payri ising do na tado na brojen ba wakal lakalami. Brojen gyan tarak do na kaya da sat kare ha lintoy kaya sat kare lintoy na kaya no kakakay do rage brojen ha kari sutok di hayda na gari gi sodo bu lauk tok do na kado gi prap thoki do na gari do bu thawdok do na chat kare Lintoy karino kane ingangang nalehogi. Matanggi ayuki matamni. Lanchin minga sidi masado karan ngairi haidana imungi taba ingkang pumba taurami. Manaw nupi lairabadagi hantak wakal karan ngai jarabani. Lintoy na. Chicha, ay nga sidi yumda chatlugi. Lanchin bina. Hoy. Hausik chatlagi hai bro. Natraga na sak toklaga chatki hai bro. Sak saraga oina chatloda na fajana. Lintoy na. Yarani, se, ay sararoy. Hausik hekta salagadabani. Lanchin bina. Oo, pare. Sa thuro, si se tindok pirage lao. Hayda na lanchin bina lintoy bo tindok piki. Brojendo gariyado thausilak na kumtaragli. Aduga lanchin bida onchen na. Kaydo no sinasat krisina. Lanchin bina. Hoy yumda chatlugi. Karayda chatluriba no kaka. Brojena. Tabaga ma chatlubani. Hayram laga magi kada changkri. Lanchin bi susakum maduda sanglak to na sak thongni. Maning adomdigi kanagom mamana tapna lagto na lanchin bi gi masa aduda changsinkri. Lanchin bi amuktang soro tingkat to na mamit mana ngorong ungkat to na. Mahang na pairam liba thang sorido na sauna maya krak siksin na nganglaga masagi makut adu thang na chabat law na yan chinjari. Aduga yam na sauna gam lagto na brojen na tum liba kadu tam na changlakli. Brojen butap law na pay na sauna lakto na langi. Lanchin bigi pibam do tombigi pibam sadra basak pamawong do olak to na saung na brojen mo ing sama makay uat pa na iba tawrak lami. Brojen yam na wanak hubak ani do lona do na haiserak lami. Tombi ay na muna yam na lanjari ay kitaway di kan biyo. Tombigi konsela do ani tok na sauna. Kari nang gitaway kan ba? Wawalaw na nokto na mahang na pay ibat hang do na matabak adudagi mabukpaw sang na laing kayja do na chabat pina masingkang da ba makayan sinja do na kang na sunokli madom na tauram ni hayraga kadom dagi no kandi yumdugi akoy do may sak pa horak lami lanchin bido teres adom da lakto na yum thak do da lip laga wang laba yum madugi matak-tagi siyong tarak do na laymay da law na ta do na kudak tuda mahaki mamit manado song torak to na makuk tigi yam laba ikeng kaya matuglak to na kap song lari hayra ba aroy ba oy kirami. Lanchin bigi haksang dudagi tombigi pibam sadra ba taway do toglak to na maning tam na pena wawa kamok tawrai masil da susolagli. Pele ay nga sidi pele ay gipon sibo kari sulay na sanabi ba mina mibuhan tanayeng ba samas. Nung si mabukari sulay tanakan ba? Pum na magsigi matakta. Nga sidi ay gilaman kumbang amle. Hay na kamnok taong nalansin di gitaway yaw ba haksang do da yeng na. Nang su ay giyet na bani. Hay na hayram laga may kaikang na mangkri. Yung do hausik ti may na tum na sak pa hay ba do oiri. Lay kay gimiyama madilin toiri na tau ba tomal. Makoy supun na yung madudatili. Pulis nga madi forensic tinggi missing sulak to na tizen kwatsin na batawri lintoy yam na pin na nagkapli Cice ay na cice bumatam tsanakan ba nga maudre ay buwaraw gano ko cice papa nga sidi cice na nang say na roidro tina nga ang roidro yeng cice na sida tado na layri masi magi maong siyeng o ako'y mabut sa'yo asida hipi hay na si papa sa'yo
ꯍꯧꯕ ꯉꯁꯤꯗꯤ ꯄꯦꯟꯗꯅ ꯀꯞꯂꯛꯂꯤ. ꯏꯄꯥꯒꯤ ꯂꯟꯆꯦꯟꯕꯤ, ꯏꯄꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯅꯪꯕꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯅꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯤꯅ ꯆꯩꯔꯝꯈꯨꯑꯣ. ꯏꯄꯥ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ ꯏꯄꯥꯒꯤ ꯂꯟꯆꯦꯟꯕꯤ. ꯇꯣꯃꯥꯜꯅ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ. ꯄꯣꯛꯄꯗꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕꯤ ꯏꯆꯥ ꯅꯨꯄꯤꯁꯦ. ꯔꯤꯅꯥꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯑꯃ ꯂꯣꯏꯅꯔꯕꯅꯤ. ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ. ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕꯗꯒꯤ ꯇꯣꯝꯕꯤꯒꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯐꯪꯈ꯭ꯔꯦ. ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯪ ꯆꯤꯠꯊꯗꯨꯅ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯕꯗꯒꯤ ꯔꯤꯅꯥꯕꯨ ꯃꯔꯥꯜ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯂꯗꯨꯅ ꯑꯃꯗꯤ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯆꯟꯈꯤ. ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯔꯤꯅꯥꯁꯨ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ. ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯔꯤ. ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯣꯛ ꯇꯧꯕ ꯅꯠꯆꯗꯦ. ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ, ꯃꯈꯣꯏꯕꯨ ꯁꯥꯟꯅꯕꯤꯕ, ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯕ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯑꯏꯕꯤ ꯃꯍꯥꯛꯃꯛꯅ ꯈꯨꯠ ꯊꯥꯖꯔꯛꯄꯅꯤ. ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ ꯆꯦꯟꯕꯤ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ.